Lamdam ase Khunjao Leichaonaba Bishnupur District ke Keinou Konung Manung Da Leiba Ibudhou Lang-on Ningthou Da Heikat Leikat tambagi thouram ama pangthok-khre. Heikat Leikat tambagi thouram adu chahi kayagi mamangdage ingagi taraga mathoi nipan khudingi pangthoktuna lakpane. Lang-on Ningthou Thaugallup Keinou na sinuna pangthokkiba thouram aduda Moirangthem Idhou Subol Tangmok Sana Konungdagi lakpa famnaiba sing Oinam AC gi hanagi MLA Laishram Kishore yauna Manipuri tongan mafam kayadagi lakpa miyamna sarukya khe. Moirangthem Idhou Subol na Lamdam asida thinariba awaba amade lakadaba tungi lambi sing sembiduna laithau pangthoktuna salai teretki firal chingkhatkiba thouram aduda Thaugalluki President says Ajit Kumar na hai masi pangthokliba thouram asina Lamdam asida soidana awanba ama purapang ngamnakane Ibudhou Lang-on Ningthou ge laikonda fangba Ibudhou taret ke anauba Langlonda si Thawai Middle Hapaga Loidana Nasidagi Soidana Manipura Anova Awanba Amadi Tagnakane Kanglai Manipur Asida Leiba Ibudhou Khudingmak Thauna Pangal Amadi Apunbagi Saktam Ama Athubada Uba Pangakani Hainasu Magna Makatana Fonduke Pukri asida leiramiba aikoi pukri si tawbadagi aikoi Ibudhou taret amasu loinaduna aikoi matam amada lai pukri ana khangnaraba jaga si nungpak tawi adi kon tawi haimna chimba kaya ama aikoi ahan chinga takpirami kumsi chehi gi oina hantaki pangthokpa asida aikoi mahaki phizon tamdana aikoi thawai miren haptana aikoi pangthokjare pukri sida leiramiba Ibudhou taret asa leirambadagi kakhalakpa matamdagi leba asigi awonba ahongba se adugi matik lae aduna ngasidagi thauram asi pangthokhraba matung asidagi di adugi matik ahong masi laani haiba si aikoi ngasidagi amuka hena hongba aikoi lebaksi mara tapna amadi koi punjan laduna amaga watana duna aikoi mai pakpa porakna bagi lamben adu khuyumgi mapaugi matungina kumchi chahi pangthoiba inga thagi tarama khoini panba thangin asida pangthokpa sida adugi matik aikoi afaba oirani haiba asi khuyumgi mapau oina aikoi Ibudhou sing na takpire haiba se mai miyam da thamjari